ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯂꯨꯁꯤꯟꯒꯤ ꯀꯩꯅꯣꯕꯨ ꯅꯩꯅꯈ꯭ꯔꯦ ꯕꯦꯡꯒꯣꯜ ꯂꯧꯁꯤꯟꯕꯅ ꯍꯧꯖꯤꯛꯅ ꯃꯍꯦꯁꯣꯔ ꯂꯧꯁꯤꯟꯕꯅꯤꯀꯣ ꯑꯩꯈꯣꯏ ꯅꯩꯅꯔꯤꯁꯤ ꯃꯍꯦꯁꯣꯔ ꯑꯦꯛꯁꯄꯥꯟꯁꯟꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ ꯃꯍꯦꯁꯣꯔꯁꯤ ꯀꯅꯥꯅ ꯄꯥꯏꯔꯝꯃꯦ ꯃꯇꯝꯗ ꯍꯩꯗꯔ ꯑꯂꯤ ꯀꯧꯕ ꯑꯃꯅ ꯄꯥꯏꯔꯝꯃꯦꯕ ꯀꯣ ꯍꯩꯗꯔ ꯑꯂꯤꯒ ꯁꯤꯗ ꯂꯥꯛꯇꯣꯏꯁꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤꯅ ꯃꯔꯨꯑꯣꯏꯅ ꯕꯦꯡꯒꯣꯜ ꯑꯦꯛꯁꯄꯦꯟꯁꯟ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯗ ꯂꯥꯛꯑꯁꯦꯕ ꯃꯍꯦꯁꯣꯔꯗ ꯂꯣꯏꯔꯒ ꯄꯟꯖꯥꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯂꯨꯁꯤꯟꯒꯤ ꯁꯤꯔꯤꯁꯅꯤ ꯂꯨꯁꯤꯟ ꯁꯤꯔꯤꯁꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒ ꯄꯥꯕꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯥꯕ ꯀꯔꯝꯕ ꯅꯨꯡꯉꯥꯏꯒꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯌꯦꯡꯉꯣꯁꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯈ꯭ꯔꯦꯕꯀꯣ 1757ꯗ 1757ꯗ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯔꯦ ꯁꯤꯔꯥꯖꯨꯗꯧꯂꯥꯗꯣ ꯁꯤꯈ꯭ꯔꯦ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯀꯅꯥꯅ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯅ ꯂꯨꯆꯤꯡꯕ ꯏꯪꯂꯤꯁꯀꯤ ꯇꯤꯝꯅ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ 1764ꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯗꯁꯨ ꯏꯟꯗꯤꯌꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯡꯒꯣꯜꯁꯤꯁꯨ ꯄꯥꯏꯈ꯭ꯔꯦ ꯀꯅꯥꯅ ꯕ꯭ꯔꯤꯇꯤꯁꯅꯀꯣ ꯏꯔꯤꯁꯤ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯦ ꯃꯥꯁꯨ 1764ꯗ ꯂꯥꯟ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ SSC ꯌꯥꯝ ꯑꯣꯏꯈ꯭ꯔꯦ ꯔꯦꯜꯋꯦ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯦꯁꯣꯔ ꯍꯩꯗꯔ ꯑꯂꯤꯒ ꯑꯃꯁꯨꯡ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯃꯣꯏꯅ ꯃꯍꯦꯁꯣꯔꯁꯤ ꯉꯥꯛꯂꯝꯕꯅꯦꯕꯀꯣ ꯐꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯕ꯭ꯔꯤꯇꯤꯁꯅ ꯇꯧꯔꯛꯏꯁꯦ ꯂꯧꯁꯤꯟꯅꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯃꯍꯦꯁꯣꯔ ꯍꯧꯖꯤꯛꯀꯤ ꯀꯔꯅꯥꯇꯀꯥꯗ ꯂꯩꯀꯣ ꯃꯍꯦꯁꯣꯔꯁꯦ ꯑꯗꯨꯒ ꯕꯦꯡꯒꯣꯜꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯃꯦ ꯕꯦꯡꯒꯣꯜꯗ ꯗꯨꯋꯦꯜ ꯒꯣꯕꯔꯅꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯗ 1765ꯗ ꯍꯧꯗꯣꯛꯈꯤꯕꯅꯦꯕꯀꯣ ꯗꯨꯋꯦꯜ ꯒꯣꯕꯔꯟꯃꯦꯟ ꯏꯟ ꯕꯦꯡꯒꯣꯜꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯅ 1765ꯗ ꯍꯧꯗꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯅ 1772ꯗ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯅ ꯍꯥꯏꯕ ꯂꯣꯏꯁꯤꯟꯕꯅ 1772ꯗ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣꯅ ꯁꯤ ꯋꯥꯔꯦꯟ ꯍꯦꯁꯇꯤꯡ ꯂꯣꯏꯁꯤꯟꯕꯅꯦꯕꯀꯣ ꯋꯥꯔꯦꯟ ꯍꯦꯁꯇꯤꯡꯁꯤꯅ ꯐꯥꯔꯁ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯋꯥꯔꯦꯟ ꯍꯦꯁꯇꯤꯡꯅ ꯂꯣꯏꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯍꯦꯁꯣꯔꯒꯤ ꯍꯧꯔꯁꯤ ꯃꯍꯦꯁꯣꯔꯁꯤꯗ ꯍꯩꯗꯔ ꯑꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯤ ꯍꯧꯔꯛꯈꯤꯕꯅꯦꯀꯣ ꯍꯩꯗꯔ ꯑꯂꯤ ꯕꯤꯒꯦꯟ ꯍꯤꯁ ꯀꯦꯔꯤꯌꯔ ꯑꯦꯁ ꯑꯦ ꯁꯣꯜꯖꯔ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯪꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯋꯥꯔ ꯃꯔꯤꯅꯦ ꯁꯣꯛꯅꯗꯣꯏꯁꯦ ꯃꯥꯒꯤ ꯑꯅꯤ ꯃꯆꯥꯅꯨꯄꯥꯒꯤꯅꯤ ꯍꯩꯗꯔ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯣꯒꯥꯏꯗꯒ ꯌꯥꯎꯕꯗꯣ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯃꯄꯥꯈꯩ ꯑꯩꯈꯣꯏ ꯇꯤꯄꯨ ꯄꯥꯛꯈꯩꯗ ꯌꯧꯕ ꯑꯗꯨꯒꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯗꯨꯅꯤꯀꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯣ ꯍꯩꯗꯔ ꯑꯂꯤꯁꯦ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯍꯦꯁꯣꯔ ꯁ꯭ꯇꯦꯠꯇ ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯐꯧꯖꯗꯥꯔ ꯍꯥꯏꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦ ꯍꯕꯜꯗꯥꯔꯒꯨꯝꯕ ꯑꯃ ꯗꯤꯟꯆꯤ ꯒꯨꯜꯒꯤ ꯑꯣꯏꯔꯛꯈꯤꯕꯀꯣ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯍꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯦ ꯃꯣꯗꯔꯟ ꯑꯥꯔꯁꯦꯅꯦꯜ ꯏꯟ ꯗꯤꯟꯗꯨꯒꯜ ꯑꯦꯟ ꯋꯤꯠ ꯐ꯭ꯔꯦꯟꯁꯀꯤ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡꯅ ꯗꯤꯟꯗꯤꯒꯨꯜꯗꯀꯣ ꯃꯥꯒꯤ ꯑꯥꯔꯃꯤ ꯑꯃ ꯇꯞ ꯇꯞꯅ ꯂꯤꯡꯈꯠꯄ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯥꯁꯤ ꯅꯤꯡꯊꯧ ꯅꯠꯇꯦꯕ ꯑꯍꯥꯟꯕꯗ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯦꯀꯣ ꯍꯧꯖꯤꯛ ꯈꯪꯖꯤꯜꯂꯣꯀꯣ ꯃꯊꯪꯗ ꯑꯗꯨꯗꯩ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯂꯤꯡꯈꯠꯂꯛꯂꯦ ꯗꯤꯟꯗꯤꯒꯨꯜꯗ ꯃꯥꯒꯤ ꯐ꯭ꯔꯦꯟꯁ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡꯅ ꯀꯔꯤ ꯑꯃ ꯂꯤꯡꯈꯠꯂꯛꯈꯤꯕ ꯃꯣꯗꯔꯟ ꯑꯥꯔꯁꯦꯅꯦꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯂꯥꯟꯃꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯆꯧꯕ ꯑꯃ ꯂꯤꯡꯈꯠꯂꯛꯈ꯭ꯔꯦꯕꯀꯣ ꯍꯩꯗꯔ ꯑꯂꯤꯅꯀꯣ ꯑꯗꯨꯗꯩꯗꯤ ꯃꯇꯝꯁꯤ 1761 ꯍꯥꯏꯁꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯥ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤꯅ 1757ꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯃꯃꯥꯡꯒꯤꯅꯦꯕ ꯁꯤꯁꯦ 1761ꯗ ꯃꯥꯅ ꯍꯩꯗꯔ ꯑꯂꯤꯁꯤꯅ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯈꯔ ꯐꯝ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯅꯝꯊꯨꯔꯦꯕ ꯅꯟꯖꯔꯥꯖꯔ ꯗ ꯄꯋꯥꯔꯐꯨꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯣꯗꯤꯌꯔ ꯀꯤꯡ ꯀ꯭ꯔꯤꯁꯅ ꯔꯥꯖꯥ ꯋꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯅꯝꯊꯨꯔꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯃꯃꯤꯡꯅ ꯅꯟꯖꯔꯥꯖꯔ ꯃꯃꯤꯡꯁꯤ ꯈꯔ ꯐꯔꯛ ꯇꯥꯕꯅꯤ ꯋꯣꯗꯤꯌꯔ ꯀꯤꯡꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯃꯥꯅ ꯅꯝꯊꯨꯔꯦ ꯑꯗꯨꯒ ꯄꯋꯥꯔꯁꯦ ꯍꯩꯗꯔ ꯑꯂꯤꯅ ꯂꯧꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯔꯥꯖꯥ ꯋꯥꯟꯁꯦ ꯂꯣꯐꯨꯜ ꯔꯨꯂꯔ ꯑꯣꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯂꯦ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦꯕ ꯍꯩꯗꯔ ꯑꯂꯤꯅ ꯑꯗꯩ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯦꯡꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯋꯥꯔ ꯃꯔꯤꯅꯦꯕ ꯁꯣꯛꯅꯗꯣꯏꯁꯦ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯋꯥꯔꯁꯦ 1766ꯇꯒꯤꯅ 1769 ꯐꯥꯎ ꯃꯔꯛꯇ ꯁꯣꯛꯅꯩꯕ ꯆꯍꯤ ꯑꯍꯨꯝꯁꯦ ꯃꯔꯤꯁꯦ ꯍꯩꯗꯔ ꯑꯂꯤꯅ ꯑꯍꯥꯟꯕꯗ ꯕ꯭ꯔꯤꯇꯤꯁꯁꯦ ꯉꯝꯃꯦꯕ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯉꯝꯃꯦꯅ ꯑꯗꯨꯒ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯁꯥꯏꯟ ꯇꯧꯔꯦ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ 1769ꯗ ꯁꯥꯏꯟ ꯇꯧꯕꯅꯦꯕ ꯀꯔꯤ ꯍꯥꯏꯕ ꯍꯩꯗꯔ ꯑꯂꯤꯅ ꯕ꯭ꯔꯤꯇꯤꯁꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯁꯥꯏꯟ ꯇꯧꯏ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ 1769ꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁꯁꯦ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ ꯀꯅꯥ ꯃꯔꯛꯇ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯍꯩꯗꯔ ꯑꯂꯤꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯋꯥꯔ ꯑꯃꯨꯛ ꯁꯣꯛꯅꯔꯅꯤ
ꯆꯍꯤ ꯀꯌꯥ ꯃꯇꯨꯡꯗ ꯆꯍꯤ 13ꯒꯤ ꯃꯅꯨꯡꯗ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯥꯏꯁꯣꯔ ꯋꯥꯔ ꯑꯃꯨꯛ ꯇꯧꯔꯅꯦꯕꯀꯣ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯥꯏꯁꯣꯔ ꯋꯥꯔꯁꯦ 1780 1784ꯒꯤ ꯃꯔꯛꯇ ꯁꯣꯛꯅꯩꯌꯦꯕ 1780 ꯃꯔꯛꯇ ꯁꯣꯛꯅꯩꯌꯦꯕ ꯋꯥꯔꯦꯟ ꯍꯁꯇꯤꯡ ꯑꯦꯇꯦꯛ ꯐ꯭ꯔꯦꯟꯁ ꯄꯣꯔꯠ ꯃꯍꯦ ꯋꯥꯔꯦꯟ ꯍꯁꯇꯤꯡꯅ ngarai kano losingiba bengalgi government losingiba Warren Hastings aduna France ki port maheda attack tawre France di kanai misang lei no Hyder Ali misang lei neba which was in Hyder Ali state Hyder Ali ki territory de leiba Hyder Ali misang lei ba France di kanai attack tawre British na attack tawre ko de Hyder Ali led a joint front with Nizam of Maratha Nizam amasung Maratha in capture Arcot capital of Carnatic state Carnatic ki state ki capital Arcot se man capture tawre chatlaga mailan mijinga Nizam ga Maratha ga chatlago aduga 1781 the Hyder Ali was defeated by Porto Novo at Porto Novo by Arcot is a British clan migi makong ne British ki lan migi makot Arcot na Hyder Ali se maithiba pire kai da Porto Novo phom sida adi ma se second Anglo Mysore war sidokre lan loidre mang da sidokre kana bu Hyder Ali se adu ki lan se kana no payawra gani Hyder Tipu Sultan chi thoroi to Tipu Sultan payawra gani Tipu Sultan di kana no Hyder Ali ma chano pane Hyder Ali se lan loidre sidokre adu lan je mu kana payawra ba Tipu Sultan ko Tipu Sultan ni kana ma chano pane ba Hyder Ali ma chano pane Hyder Ali was succeeded by his son Tipu Sultan 1782 Tipu Sultan paire Hyder Ali was succeeded by his son Tipu Sultan in 1782 paire the man he continued to second Anglo Mysore war till 1784 man second Anglo Mysore war se songnare edi mapa di si lena amana moro sidokre lanung si nate mai to lena am oirone the Treaty of Mangalore and Treaty of Madras jing number Treaty of Mangalore signed 1784 da kana ma to we to maru we si je ma to we to hange prekada Tipu Sultan amasung kana marakta British ki marakta to second Anglo Mysore war lo challe yar ba maru we si maru do tang khang je ba exam gi ko third Anglo Mysore war 1790 1794 marakta to 92 gi marakta ko third Anglo Mysore war karam matam to 1790 da gina 1792 gi bo marakta to Maratha amasung Nizam ngai kano Hyder Ali ki mateng pangba Maratha amasung Nizam do jiti kana mateng pangre British ki mateng pangre ba adu Lord Cornwallis na ne British bo capture tawre ba adu by Treaty of Seringapatam je kano economy ko Mysore economy Tipu Sultan matam da Mysore economy kai da oire tam Seringapatam da oire exam to ina hangi Treaty of Seringapatam je kamana ta oina 1792 da tawe ko Tipu sede himself Tipu na Treaty of Seringapatam matung ina ma ilam se British gi laure lan losin ga third Anglo Mysore war adi fourth Anglo Mysore war mo song na 1799 da je Tipu Sultan je hat khrane ko Lord Wellesley matam je Lord kana oi Wellesley oi Lord Wellesley haraga mana dolam ba phaw maming je papaga to ina ba alliance am lai kai ko da subsidiary alliance ko do Lord Wellesley na Tipu Sultan je hat khre 1799 da Tipu was the only Indian ruler who have understood the importance of economic strength as a foundation of military strength. Tipu Sultan ka ne Indian ruler seng mada who have understood the importance of economic strength and thong strength kalang gadam ne have khanglam ba Indian ruler seng ba Tipu Sultan thanda ne ko as the foundation of military strength sen thong kala the military strength kan ne have khalam ba tare Tipu Sultan yam established or made embassies to France, Turkey, Iran Pagoda to develop foreign trade develop autonomy Tipu Sultan France Turkey Iran amasung Pagoda develop autonomy Tipu planted a tree of liberty asi prakada hangi to ina Tipu na kadawa tree of liberty ko pami matharami at capital Seringapatam my capital Seringapatam to asi hai lo Tipu ki capital ka do met Seringapatam do me ko and become a member of Jacobin Club ki member amasu me ko Jacobin Club ai dik asongi French Revolution da yaw budune ko masi French ka tied up to mi ne Tipu Sultan ji ka French ka mari leina ba mi ne ado sida Tipu Sultan lore France kano losing re ka ji ke Mysore losing re ado yo ani mamang video da Punjab mamang video da Bengal losing re ji video da second video sida kana losing re Mysore losing re badang video da na kare Punjab losing me mung tawra da bani Punjab ki ko ado da sida Tipu Sultan je 1789 lore watung da fourth Anglo Mysore war lore aduga
British na kai losingre Mysore losingre ko First Anglo-Mysore, Second Anglo-Mysore, Third Anglo-Mysore, and the Fourth Anglo-Mysore War. Moi singide kana lansona gi bage adi Governor General Bengal kana oi hai to ban khangjing gadam ne ko to treaty sing hai yaw Treaty of Madras, Treaty of Seringapatanam, this Treaty of mamang the Bengal yaw Treaty of Allahabad in lo khangjing gadam na jing maru oi shok chom maru oi si sing ji khangjin da bam te treaty to ri lan sungna ragum ji lan le pa ja treaty to ri ngak te ne ba duna lan maming treaty maming ga je yam na yam maru oi de yam na sus pi rak bani na ne te mala khu ki che mala modi ne ba duna ne ti mark tak ka khra ne do 0.5